New York Indian Film Festival da Manipur Film Bungna tongan ba award ahum phangle. New York Indian Film Festival lisingani kuntaruk da Manipur Film Bungna tongan ba award ahum phangba ngamkre. Film asida maruoina saktam langliba Gugun Kipgen Best Child Actor ki award phangki. Filmmaker Lakshmi Priya Devi da Best Director Award piki. Atopa award amana Best Debut Film gi Indo-American Arts Council sinduna numit mari ni chumna chatharakpa film festival loisin kibaga loinena India gi tongan ba feature film taramapal documentary mari amasung short film kuntare utki. Tongan ba India gi lon taramanga da number film sing miyamna pamna yengnaki. Atai award phangkraba singdi Nikhil Baina Best Actor, Minakshi Jayan amasung Victoria Thek amasung Prajata Desmukna Best Actress ki award punna phangminaki. Non-fiction ki category da Dejabuna Best Documentary Feature Award amasung Joe Stern Top Narrative Short Film ki award phangki. Festival loisinbagi thoramda wa ngangduna Indo-American Arts Council ki Chairman Nirmal Matuna hai India ki tongan ba mafam singda leiriba miyoi singna masagi saktam manghandana malem ki thakta miyamna yengba yaba film ki puthorkli basi pukning thawatningai ni. Festival loisinba numita akhanana Manipur Film Bung utki. Film asibo malem ki tongan ba mafam da leiriba miyoi singna pamna yengnabagi chang asum hengalakli. Masimak Manipuri singi oina yamna chawthokchaningai amani. Ukisingna nagamisam taruk phakibagi wakat commission register tawkre. Nagamisam taruk phakibagi matangda mayang ifal thana wangkai lekai dagi asem rosan ko bamyoi amana thangalakpa wakat National Commission for Scheduled Tribe na official oina register tawkre. Indian Constitution ki article 439 clause A gi makada commission maral lejadaba misam phakibagi wathok asida miteng changpiyo haina wakalakibani. Hiramasking matangda michang mikai naidaba mongda inquiry chathabaga loinana phajin kiba miyoi sing adu asoi angam yaudana thadoknanaba thorang lokhatpiyo January bimyo singi mathakta logi akanba cherak pibiyo haina wakat ki. Commission wakat asi register tawkiba maramna logi matung ina mathau taba thabak thorum sing soidana lokalaklagani hairi. Kanglukki irangna sokalaba Manipur da naga taruk phajin kibagi thawdok asina amuka hena khudong thiba thogalakpa yabagi phibamda leire haina asem rosanna National Commission for Scheduled Tribe to wakat kibani. Athuba matamda commission gi maikaidagi mathau taba thabak thorum sing soidana lokalaklagani hairi. National Highway Tingbagi Kongjang Handokre, Kuki Taramari Sinanaba Thorang Mike Pakidre. Kuki Sing Pajin Kiba Nagamisam Taruk Tadok Triba Fawa, Nagasing Pajin Tamlibu Kuki Taramari, Pitokiba Yaroi Hainangrang the Nagamiamna, United Naga Council, UNC Mayokta Akan protest Torak Padagi, Manipur Lengakta Kuki Taramari Sinarakani Haina, Taurang Tarumbudu Mike Pakidre. Kwesau Naraba, Jeliarong Pruki Miam Singna, National Highway Tinglamba Adudi Handokre, Namdilong Naga Bileski Kunja Singna, National Highway 202 Infal Dimapur Lambida, Makata economic blockade chathabaga loinena lailo bai faida phajin kiba miyosing thadora kadabani haina khongjang changsin ba leptri masing yamlab khunja sing tholuktuna highway sigi mafam kaya da lambi da lakpa gari sing check tawki khongjang asiga mari leinana namdilongi khunja aman hai lailon bai faida pastor ama yauna naga taruk phajin kibagi thong yaning da phongdoktuna khongjang changsin kibani United Naga Council UNC ne kuki gi miyoi taramari thadok nana ba thorang lokalakpadagi miyamna hena kanba mong da khongjang changsin lakibani phajin kraba naga taruk ki maramda laikhai tadringai da kuki taramari thadok nana ba thorang lokalakpa yaning de haiki chairak sida jeli yangrong singna khundaba mafamda matam kaktana laukthokkiba total shutdown gi khongjang hando e haina JTC ne phongdorakli